ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯅ ꯃꯤꯒꯤ ꯌꯥꯏꯐꯅꯕ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯒꯨꯟ ꯑꯃꯅꯤ ꯍꯥꯏꯅ CAF and PD ꯒꯤ ꯃꯤꯅꯤꯁꯇꯔ ꯀꯔꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ BOSEM na louba HSLC examination 2018 mathang chahi ge February 10 dagi houragani. Amadi Imphal-ukhrul lambi paringda lambi thingbagi khongjang handokkhre. Kurumjari Times of Manipur News yengbiriba singbu kumantem channel na taram nokchari hojing miyam da paw sandok na pijari. Meena meegi yaiphanaba touba haibasi achouba gun amani haina CAF and PD gi Minister Karam Shyam na phongdokkhre. Relief Center for the Welfare of Differently Abled Persons Manipur na sinduna luminini gi oiba Special Crafts Exhibition Hidden Treasures ogdokpagi thoramda Minister na wafam asi phongdokhibani. Nupilal Complex da pangthokiba thoram aduda State Awardee Mimanadrabi Soibam Birlana mahangna sajaba crafts ki polom kyasu miyam da utkhi. Persons with Disabilities ki State Commissioner R.K. Kumarjet Handicraft Promotion Center ge Handicraft Promotion Officer amadi NEIDP gi President Sapong Kunjake sorsu saruk yakhi. Minister Karam Shyam na State Awardee S. Birla da mating oina lupa lising yang kaisu pikhi. Minister Karam Shyam na haikibada mimanadre haiduna aikoina pungning thona hanthagadaba natte. Mimanadraba singsu tawbungamba sakti kya lay. Paliba sarkar asinasu mimanadraba singda thagi oina mating su piri. Khunai asida makhoigi tawbungamba kya layre haikhi. Mimana dan dari kesingse ungin thokat pakanda apai di Manipur dalai berpraja timang ne kresto bio ungin thokat bio adu minung sigaluina na adi sangsar se moi sab gauri apai minung sigalu bio ya lai ni hai khanan se apai praja timang ki daitani tongan ba crafts ke item putholiba State Awardee S. Birla na haikibada Relief Center na sinduna masana sajaba polam sing miyam da uhanaba honabibasi yamna nungai. Mimanadraba aikoisu aikoina haijaba kaya saduna miyam da khanghanbasi asuki matik nungai. Mimanadre haiduna yumda lotlaga leibigano haikhi. Miyam da samhandana khallaga dimina suko nungai tabai thamoi da poyeba koina ngami haibadu khoisu khangani ba ina thamoi da phawoi da baida. Adu khoi mimanadre haibegi handana de lehening de na khali. Papa thona ko khoi miyam ni ngamne haibadu Board of Secondary Education Manipur na louba High School Living Certificate Examination 2018 mathang chahi ge February 10 dagi houraga March ki 19 phawba pangthoklagani amadi athuba matamda parikha ge routine su pithoklagani haina board ki secretary na thadorpa cherol amana khanghalakle. Jenims Hospital da mabuknai haiduna laikan rakhiba sector maya lekai dagi yaikhom Govind chahi kumapan apokpa ingo chami siga mari lenana semkhiba jesina kaukhiba matam kaktaba Imphal-ukhrul lambi ban manungda ngasi miyamna pungdongbam namkhai amadi songbom lambi thingbagi khongjang changsinkhre. Ngasi ayuk anganbadagi hauna masing yamnaba miyamna pungdongbam namkhai da Imphal-ukhrul lambi paring aduda lakpa gari sing thingki miyamna lambi thingbagi khongjang changsille haiba pau phangmadagi Imphal East amasung Lamlai Police ki kangbu changsilaktuna lambi thingliba miyam takthongna honakhi maduda khongjang loising amadi police ani gi marakta akanba mongda muknaba thoki matam ikan kanadana sombungdasu miyam thoroktuna lambi thingbagi thabak chathaki panba yabadi laikhidraba yengkhong Govind tha asigi mapanda mabuk nai haiduna sombung Primary Health Center da pukhatlaba matung mathang numit ki ayuk pung mari tarakpa matamda Jenims da pukhlaktuna lairakhibani aduba mahak ngarang nungthil laikhanaba ngamdan laikhidabani imung manung amusung JAC nadi doctor singna cheksinba watpadagi laikhidabani haina maral sireduna asiba hakchang laushindana lairibani thaudoksida senariba doctor se akhoi JAC gi maike digi matik chaba cherak piu haiba khongjang sina maram oirga khoi ngasi Imphal-ukhrul lambi se matam kaktana thingjin le haibgi khongjang ase chatharak bagaloina na khoi hujik makata na lambi se thingjin jari nakal amaromda tha asigi amagi numidangda Imphal Dimapur lambi paringi sapar mainada masak khangdaba gari na thomlambadagi laikhidraba laminthang kibjen gi misi mari leinana January basing lengakna phaduna dandi piu haiba dabi tawraduna Thadaw Students Association TSS Sadar Hills na ngasi ahing nongyai dagi Imphal Dimapur lambi da matam kaktab ban kaukhre. Amaromda Imphal-ukhrul lambi da chathakiba lambi thingbagi khongjang adu ngasi numidang local MLA na thajaba pirakpadagi handokkhre haire. Manipur Commission for Protection of Child Rights
MCPCR ge tare chuba foundation day thoram revisiting and exploring more for justice to children haiba thim da loinana North East da laiba commission asigi office tanga si pangthokre thoramadu da social welfare minister nemcha kipgen water resource and minor irrigation ge secretary Jacinta Lazarus Manipur State Commission for Women ge chairperson M Binota MCPCR ge chairperson Sumati Balaning Thojam Imphal ge cybercrime unit ki OC amadi legal expert kana saruk yakhe thoramadu da wangang laduna social welfare minister nemcha kipgena commission asi basic fundamental rights maruina child rights ngak senana ba amadi hiram asida miyam da awareness pinana ba linkhat kibani child right violations sing ase low court case toubagi awabadu kokhanaba sale amasung matam changhandana procedural complication amata lehandana victim oiriba angang singda speedy trial easy accessibility child friendly procedure best interest of the child amadi justice pinaba Manipur Commission for Protection of Child Rights as Act 2005 as a section 17 gi makada established tawhibani thoramadu da guest of honor oina saruk yakhiba water resource and minor irrigation ge secretary Jacinta Lazarus na child rights haibasi karino haiba khangba amadi masibu ngak sen baibasi yamna maru oi child rights sing asi khangna chatpa amadi angang singbu nungsi chanana loina baibasi tangai phade haikhe children were that important. I mean, we take care of them, they are supposed to be protected, they are supposed to be given our love and affection, but we never thought something that children had rights. That was something which was new. Nobody thought that a child who's undergoing corporal punishment in a school had the right to say that I am not supposed to undergo through this corporal punishment. That was never thought. We just thought that, okay, we need to ensure that we protect them, that motherly, parental instinct was there. But this rights is something which all over the world has been talked about. My aunt who serves in US. Nipumapun Suba short play competition for creative directors lisingani taranipan. Ngasi Manipur Dramatic Union High School Police Landa CAF and PD Minister Karam Shyam na hongdokkhre Theatre Center Manipur na Manipur State Kala Academy ga khusam na Sangeet Natak Academy New Delhi gi minyang makhada tha asigi 13 phawba sathagadoriba changdamnaba adu hongdokloduna thoramadu gi chief guest oikiba Minister Karam Shyam na theatre na khunai ama chakot hanba amadi achumba maikeda pubada achoba thodang lori haikhe Saksar ki scientific yang pangano pangat dari warubui warisi di thamoi de supau aduga honorable minister to khana rai mon hekpai ba profile dina tamina cabinet ko kai mo khana ba kanda art and culture bi riba the importance kara hena bi bi kangai phada badu the phawjaraga the khogok chagena ni khanbale Security Force na lokholakpa session tharange saruk aba oina ngasisu tongan ba mafamda thiba humbugi thabak chathaduna chingnaba mioi phagatpa leptre ngasi ayuk pung taruk lom taba matamda Imphal East District Police ke SP ke Megasandra gi minyang makhada hokip bengi akoiba mafam singda yumthong khoding changduna thiba humbugi thabak chathakre ayuk pung taruk minute ipu manga henba fawbuda chawrakna yum yang khairong gi imung changduna thiba humbugi thabak chathaki mi phamai pungi pawdu yaukhide nakalamaromda Bisnupur District Police Commando nasu Kaibul Mandop Laikai amadi Kaibul Khwairakpam Laikai ge akoiba da ngasi ayuk paksina thibomgi thabak chathakre maduda bel out leba mioi taruk makhata na verification ge damak phagat khre haire tongan ba mafam da thokiba lambi gi khudong thiba thodokta mioi ahum sire kharana laikat nakre tongan mafam da thokiba lambi khudong thiba thodokta mioi ahum sire kharan laikat nakre Thawdoksing asigi matangda police tagi phangba pawna hai ngarang numidang pung 5 kunlom taba matamda Haigang Police Station gi manung chanba Korengaida mioi mai tongduna lakpa I-20 car amana lambi mapanda hoba u amada thomjinbagi thawdokta car aduda tonglakpa laisabi ama sire atopa ahumna sokle hairi laikhidraba laisabi adu singjamai yumnam laikaidagi
Nongmaithem Simran chahi 13 apokpa Bikram kawi mahak Rajmedi City da laikananaba pukhalakpada lambi da laikhidabani atopa soglabasing aduna singjamai mongkhang lambi dagi Khomdram Priya chahi 19 apokpa Sanjeev Waheng Khongmandagi Kanguzam Andrew chahi 19 apokpa Bijoy amadi Sagolban Tera amudo lairak Kenjit Sharma chahi 13 kawi Priya amasung Andrew Rajmedi City da aruba fibam da laikanari aduga Kenjit na Rims da laikanari hairi atopa thaudok singdana tha asigi taragi numidang pung mapan makhairom taba matam singjamai sapam mil mapada Maruti Ben thombadagi Rajmedi City da laikanarakhiba Silchar dagi Sukanto Bonik chahi 13 apokpa Savik Bonik amadi tha asigi tareta Langjing achouba accident da soktuna Rajmedi City da laikanarakhiba Langjing achouba awang laikai dagi Pichi Mayum Pisak Tombi chahi 30 tha asigi tarada laikanaba ngamdana laikhidre hairi Hojik paugi maraktan aten babre matang lominasi. Breaking matungda mayam mapkana taram nokchari. Education as Department of Higher Secondary ke thakta contract basis ta tongan ba subject sing ge oja lo no hona bada thangta subject ke oja holum da babu ngasi miyamna yaning da phongdokkhre ngasi ge khongchat adu da police na khongjang loi kya phajin ki badu gi mayokta ngasi palace compound da leiba government dance college Department of Art and Culture gi main gate ta mehero singna wakan mifam chathakre wakan mifam adu da saruk yakhibe meheroi amana Lamdamasi ki nat ka sago nariba thangta subject ki oja logdaba asimak lamdamasi ki culture po nathaina bo hona bani haikhe ngasi akoina ngarang thogi ba hokta ki student sing thangta ki sijaba ma hiroi kun yawi bisda koi tari ki damang charka na phasin ri no akoina hana student sing na pam ba class 9 ke 11 12 masung graduation master ko 11 da happy raganda 11 12 ki oja sa yaw da na maram oiraga thangta pun chiri ba ma hiroi sing amna 11 12 ki changna pham na ba thong na na tam da ba thangta sing chira ga su tam da pham da ba se lebisna koina ki je si thangta recruitment oja singna hojok irang sida oja war pagi thongda asida koina oja si hapagan 11 12 tam magan da be amasu master ko wi la ka da ba lebens da tatli ba se tan da ba sarkar koina student ama koina hajari Jiri amasung Assamga lonaba kasarge lungai chang village da leiba Jelerong United Front ZUF ki camta mafamadu gi nupi singna landaduna yum taret mai thakre thodok ase hoki pa yum sagation numit ki numidang wairam da thokhebani thodok adu gi pau phanglabasu mafamadu da police ki team sanction bangam dana leire manang nak khunja sing dagi phangba pau gi matung inadi tha khar gi mamang dagi ZUF na luching lungai chang amasung Harinagar village dagi chahi nauriba angang cap loop adu gi kader ohenaba phajin ki bagi mayokta nupi sing aduna irang horkhibani hairi Panbayabadi numit kharani gi mamang dasu kasarge Harinagar da ZUF ke kader ni khunja sing na phuduna hatkiba amadi khulai kya mul hobugi thodok leikhrabani ngasi ayuk angan bada hairok part 2 da mau ama ising da taduna siramle laikhidraba nupi adu laikai adumaktagini mamingna ibe chawbi kawi mahak ngarang numidang mayumdagi thokhibadagi thiba khangdana leirakhibani ngasi ayuk angan bada laikai adugi pukhridagi asiba hakchang oina phangkhibani yumthangnariba silchargi park road ta manipur gi nat ki oiba mathel sing tamak phangba imoinu food hut ngasi veteran social worker Saikhom Kamal Kanta amadi hat adugi mapu oiriba basantana hongnabi matung ina ribbon kaktuna hangdokkhre hat asida uti pakaura kher sangom sana yauna manipur gi nat ki oiba mathel sing phanghanduna miyam gi seva toba hokre imoinu food hat ki mapu basantana silchar dagi lakpa manipuri singna khoida jaba mathel sing phanghanna bagi pandamda hat asi hangdokpani haike imoinu gi hotel sida koi Imphal lagi lakpa sinau sing koi gi mai beu jasi apai sing silchar la aga koi dikai tare apai gi manipur ge ba chahi nyang bang gi wa ba adu bi solution mo ina bai damakka koi na ni koi ni bai ge committee gi chak mathen koi je bhakchabani Imphal East District ki Lamlai Police Station ki manung chanba Kangla Sifai da leiba Kangla Sifai Upper Primary School ngarang pung ani makhairom taba matamda electric ta gi horokpa oigani haina chingnaba maina chakre
खुदकता लेकाई मियामना इसिंग हाइजिनदुना मई कनबगे थबक चथबदा हेना मई चाखलकपदगे फायर सर्विस की कांगबु कौदुना मई कनबगे थबक चथखि थौदोक अदुदा स्कूल अदुगी सरुक खरा अमदि स्कूल अदुदा अटैच तौदुना लैबा लेकाई अदुगी क्लब की पोलम क्या अमांगता थोखरे कांगलाइपाक स्टूडेंट्स एसोसिएशन KSA ना जेनिम्स ब्लड बैंक का खुसमनदुना ngasi जेनिम्स दा ई दान तौबगे थोरम अमा पांगथोखरे learn sincerity amadi sacrifice haiba thim da pangthokiba thoram aduda KSA gi thomi kyana ई दान तौखि अखोगी सोसाइटी दा वालिबा अजिक मरुइन हेल्थ अमसुंग मसिगी वालिबा ई सिदा खितंग कोइना महिरोय अमोइना महिरोय एपेक्स बॉडी अमा लैरिबा KSA ना खितंग मतिंग पांगबोइना खुनाइ सिदा अखोय पिजबनी अमसुंग वर्ल्ड हेल्थ ऑर्गेनाइजेशन ना जून 14 दा अखोगी वर्ल्ड डोनर डे ना पांगथुलिबा मसिबु अखोइना रेस्पेक्ट तौरगा अखोय खितंग अंगंबा हाइतारे सेफ्टी एंड क्वालिटी ऑफ हेल्थ अखोगी सोसाइटी दा पुरकनबा अखोइना ब्लड डोनेशन पांगथोकचबनी हौजिक ngasi nungthilda phongkhiba manipuri pause singi moriba pawmuk khangminasi Kanglai Paki Maira ZUF ki kem taret khunja nupi sing hawrktuna tumna mai thakre miyam no khul lambi paringda lambi thingbai khongjang chingsin khre ngasi hingdagi Imphal Dimapur lambi ban kaukhre mafam anida combing operation chathaduna ban out taruk phagat khre khulai paiba sing jiri lambi se liba gari sing kaya dagi namdun sel lawre Kangla Pau Manipur Police na extra judicial killing gi hearing chathariba judges sing gi bench hangdok pinaba hajarak pada Supreme Court na yakhidre sangai festival gi mangoina na operation chathakre kendagi parliamentary affairs minister Ananda Kumar laikhidre Govinda Misiga mai lena na JAC na ukhul lambi thingkhre kendagi parliamentary affairs minister Tarun Kumar laikhidre Paujel mipum khudimangna hingnabi wakhalol sagat pada khudimaki thodang lei K Shyam malem gi amatangai raba sangai पुनंगाक मिनसी लैसेम्बा सनाजाउबा हक्चांग लौद्री उखुल लंबी बन चथरी सरकार तुमिन लैसिल्लबदी संगाई फेस्टिवल यावररोय पांदम नॉर्थ ईस्ट फाइनेंस बैंक हांगतोखरे तरे सुब पेगी मतंगदा इहौ हौरिबा सिंग खंथमिनसी स्टेट की बजेटी लेतना पीगनी हाइना लाउफोक यारोय जोय कुमार खांगाबो की कांग्रेस वर्कर सा मतरा BJP द संजखरे तराम न ओखरे नुमित निनी चथगदबा स्पेशल MPCCR की मपोक कुमोन पांगथोखरे साइन फ्रेली स्टेट ओहेनबा होनसी नेमसाप की गेन इपा थोकोक स्कूल ऑफ कल्चर सानबा उरुक युम तमखरे साबा हेक लोइबगा मथौ नुंथिना तहोनबा होनगदबनी डॉक्टर टी मैना अरोइबदा मोरिबा पावम kana thamjari Meena meegi yaiphanaba touba haibasi achouba goon amani haina CAF and PD gi Minister Karam Shyam na phongdokkhre BOSEM na louba HSLC examination lising ani ga 18 mathang chahi gi February 10 gi houragani amadi Imphal-ukhrul lambi paringda lambi thingbagi khongjang handokkhre Masih guna di matang sida Manipuri Paulo jere minyang tabiri pukunong po amkana kurumjari.